Yengo satra mayam noigidamaktane sigi video semise ko mit ushalaga munna tasi ko akhoi se punsida pandam amaga loinana hingdorini mayamna hingnare mayamna school chatle mayamna tuition chatle mayamna game sanare haidana mayamgi matung blind le inba nataba aina aigi punsi se hing matamda maram khangna tungda kari orakadage khangna hingse ba ko aduna ngasigi topic sina ko don't give excuse abneba nangna ne excuse yam pigano ba haibadi aina kayomba exam ma mai pa hodre haiba matamda aido matam yam phangauda bagini aido ima nasan gi bagini aido sumna kanda paisa le dana lai lai hoda bagini excuse piro sheba ko excuse pi bagi mahotta aije kada wai phobo hotna hoboge ngame phare ngamdre phare ngamdribagi maram kari noti do kadoba ngasi phawda phawgrba mi mayam je excuse yariba makai piramoeba excuse piriza nangje matik jade haiba utline ba ko matik jade haiba je koi gode mak matik sai jade haiba je kamaina khanga da ge hai matamda matik saba mi amta budi lai pote ko adui taraga jo akoina pa mi ba pandam duda phasana pukning chet na tawba taraga di ko haibadi khoina khutum tasalaga ya chiksalaga wakhal pukning thamoi punamak stage da karigumba kharada bulupchara kanda nangna pami pandam do hengwai aphauba scientist oigera aphauba doctor oigera mi gi mateng pangmada nangna hayeng punsida kari oina oiraga hingaga aina khwaidagi hena penjaba punsi ma nungai jaba punsi ma oigani habdu nangna khantha jagadamneba panghing hingbana taba panghing hingbadudine tungi punsidane nungai pham khangauroiba chatkhini ba chahi di nungti gi chatkhini ba aduna ne tungi khalaga hingse ba ko excuse pi da baza ngasa ina kai haige ba pukchel chat pa mi gi magun ne na leaders anambane excuse pi ramoi ko excuse pi riza mana da pangthok pangam hoda bagi ne ba ko adubu ai khange ba khoi manipur da lariba manipur gi mi sing sidi ko hoi whole over india da hairone ko fare prithvi pumada khwaidagi talent leiba mi ne na khanjaiba akhoina khangda bawane ba ko layak padani khangde jogoi sabdani khangde isai sakpadani khangde hiram kaya amadane khatang pukning luk kiba matamdane even sports jo handak ma mai pai ba mayam sengo pukning luk kiba matamda khut ki mahai kok ki khantha bangamba mayam sijinaraga nane aina bu khara hena lupna hek changjaluraba talent mayam jana ai thanda semjara kandane apaba mapung phaba mai pakpa mi am oiba ngamme ba ko aduna ne excuse pi da bidanga sidagi mai laktre hayadi like paro na taba like se am pa ga dawne ba ko like am pa ga da like pa haning bagine ba sumaina matek aina motivation macha bijara ke ba ko sigi youtube channels da sida aduga sigi matek se tar ga dang tak pon tok pon taba aigi lecture macha che noina tabire haraga punggayam to erju pung am to erju kai thuaga pungning jangna like pa base ai pamjeiba satra ama oiradi like pa base mathauneba hoi atopa tungi punsigi oigadaba natraga na hoji ki nangna pamjareba thabak mayam natraga na nangi ima baba gi mateng pangba mayam ama tawba yai ko adu su tawgodobani aduga loina na nangi asengba thause like pa basine ba ko like am pari matik nang aduki matik hena phajaba wakhalon gi mi ama oiraktune ba ko si hairaga video se ngasi gi matang solution jare mayam yam nungai na hingsi naganu wa baza nangi wakhal da lei ko wakhal gi nangi wakhal da phana waraju nangna apam am thabak am tawdi ngambane ba ko duna ne waganu haije haibedi ko nangi wakhal duna bu pangradi dum tawrakpane ba phare adana mi gi mateng yam pangu phasana hingsi ko okay thank you